ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯦꯝꯃ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯑꯄꯣꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯊꯕꯥ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯦꯊꯕꯤ ꯀꯧꯔꯝꯃꯤ꯫ ꯀꯦꯊꯕꯤꯒ ꯏꯕꯣꯇꯣꯟꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯑꯍꯦꯟꯕꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯗꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯦꯊꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯨꯄꯥ, ꯑꯩꯒꯤ ꯁꯅꯥꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯥꯒꯦ ꯍꯥꯏꯅꯣ?" "ꯅꯨꯄꯤ, ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯜꯂꯤ. ꯏꯃꯥꯒꯤꯁꯨ ꯍꯤꯗꯥꯛ ꯋꯥꯠꯄ ꯌꯥꯗꯦ. ꯅꯪꯒꯤ ꯁꯅꯥꯗꯣ ꯁꯦꯜ ꯂꯩꯔꯕ ꯀꯥꯟꯗ ꯁꯥꯁꯤ." ꯀꯦꯊꯕꯤ ꯁꯥꯎꯔꯞ ꯇꯧꯅ, "ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯇꯣꯛꯄꯩ ꯋꯥꯅꯤꯅꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩ ꯑꯃꯇ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ." "ꯅꯨꯄꯤ, ꯑꯩꯅ ꯍꯦꯟꯅ ꯁꯥꯅꯤꯡꯂꯤꯕꯅꯤ. ꯁꯦꯜ ꯂꯩꯇꯗꯅ ꯇꯧꯕꯅꯤ. ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯩꯅ ꯏꯃꯨꯡꯕꯨ ꯄꯨꯕꯒ ꯑꯗꯒꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯗ ꯁꯦꯜ ꯑꯃꯇ ꯂꯦꯝꯍꯧꯗꯦ." "ꯅꯃꯥꯁꯤꯒꯤ ꯍꯤꯗꯥꯛ ꯂꯩꯌꯨ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ? ꯍꯤꯗꯥꯛꯀ ꯄꯤꯖꯔꯨꯅꯨ. ꯀꯩꯁꯨꯁꯨ ꯀꯥꯟꯅꯗꯕꯤ ꯍꯅꯨꯕꯤ ꯑꯁꯤꯕꯨ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯁꯅꯨ." "ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ? ꯏꯃꯥꯅ ꯇꯥꯔꯒ ꯃꯊꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯨ?" ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤ ꯃꯥꯁꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯗꯨꯅ, "ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯔꯒꯦ." ꯀꯦꯊꯕꯤ ꯃꯆꯥꯕꯨ ꯁꯦꯠꯇꯣꯛꯇꯨꯅ, "ꯀꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯥꯛꯀ ꯊꯣꯡꯗꯦ, ꯆꯠꯂꯨ. ꯅꯪ ꯑꯃꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯊꯤꯕꯣꯡ ꯆꯥꯕꯩꯗ ꯈꯜꯂꯒ ꯂꯩꯌꯨ." ꯀꯦꯊꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯆꯥꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯨꯡꯁꯤꯔꯝꯗꯦ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨꯅꯦ. ꯏꯆꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤ ꯆꯥꯛꯇꯣ ꯊꯣꯡꯂꯨ." "ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯣꯡꯗꯣꯏꯕ? ꯆꯥꯛꯀ ꯊꯣꯡꯉꯣꯏ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯔꯥ ꯍꯦꯟꯖꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯏꯕꯣꯇꯣꯟ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯑꯆꯧꯕ, ꯅꯪꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕ꯭ꯔꯣ?" "ꯏꯃꯥ, ꯈꯔ ꯊꯦꯡꯅ ꯑꯣꯏꯅ ꯆꯠꯂꯒꯦ. ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ. ꯑꯗꯨꯗ ꯆꯥꯛꯁꯦ ꯊꯣꯡꯉꯝꯃꯒ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕꯅꯤ." ꯊꯕꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, "ꯏꯃꯧ ꯑꯁꯤꯁꯨ ꯋꯥꯔꯦ ꯇꯧꯔꯤꯁꯤ. ꯑꯩꯅ ꯀꯟꯗꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗꯦ. ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯃꯈꯩ ꯈꯔ ꯀꯜꯂꯤ. ꯍꯤꯗꯥꯛ ꯍꯦꯛ ꯆꯥꯗꯕꯗ ꯈꯪꯁꯣꯟ ꯍꯦꯛꯇ ꯁꯣꯜꯂꯤ. ꯑꯁꯨꯝꯅ ꯍꯤꯡꯗꯧ ꯁꯔꯨꯛ ꯁꯤꯖꯈꯤꯕꯗꯕꯨ ꯍꯦꯟꯅ ꯐꯔꯕ ꯖꯥꯠꯅꯤ." "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯏꯃꯥ ꯍꯤꯡꯗꯧ ꯋꯥꯠꯂꯤ. ꯅꯁꯨꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯈꯤꯗꯧꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯕꯥꯕꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯤ." "ꯏꯁꯨꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯅꯦ? ꯑꯕꯣꯛꯇꯅꯦ ꯀꯕꯣꯛ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯆꯥꯔꯨ ꯂꯥꯛꯑꯣ." "ꯍꯣꯏ ꯑꯕꯣꯛ." ꯃꯁꯨ ꯃꯕꯦꯜꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯇꯨꯈꯥꯛ ꯆꯒꯨꯝꯗꯨ ꯅꯝꯁꯤꯜꯂꯝꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ꯫ ꯀꯦꯊꯕꯤꯗꯨ ꯆꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯏꯕꯤꯗꯨ ꯗꯥꯏꯔꯤꯗꯨꯗ ꯐꯝꯗꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯗꯨꯅ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯏꯕꯤ ꯀꯦꯊꯕꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯩꯅꯧꯗꯨ ꯁꯥꯏꯅ ꯁꯥꯏꯅ, "ꯀꯦꯊꯕꯤ, ꯅꯪ ꯀꯣꯏꯔꯛꯏꯔꯣ?" "ꯍꯣꯏ ꯏꯆꯦ, ꯆꯥꯛ ꯇꯣꯛꯄꯒꯤ ꯇꯧꯐꯝ ꯈꯪꯗꯦꯅ ꯀꯣꯏꯔꯛꯏꯅꯤ. ꯏꯆꯦꯗꯤ ꯌꯥꯝ ꯍꯥꯎꯅ ꯍꯩꯅꯧꯒ ꯆꯥꯔꯗꯅ. Nangsu sasilao yam haukrajani." "ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ. ꯍꯩꯅꯧꯗꯨ ꯆꯥꯔꯒ ꯇꯨꯝꯕꯔ ꯌꯦꯡꯒꯦ." "ꯑꯗꯣ ꯀꯦꯊꯕꯤ, ꯅꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯨꯕꯨ ꯅꯥꯕ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯐꯔꯨꯒꯕꯅꯣ ꯏꯆꯦ, ꯐꯠꯇꯦ ꯐꯠꯇꯦ." "ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ. ꯑꯍꯜ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ." "ꯏꯆꯦ, ꯋꯥꯕ ꯍꯥꯏꯕꯕꯨ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ. ꯑꯉꯥꯡꯉꯣ ꯀꯩꯌꯣ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯍꯅꯨꯕꯤꯗꯨꯒꯤ ꯁꯦꯕꯥ ꯑꯃꯨꯛꯁꯨ ꯇꯧꯔꯤ. ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯃꯤ ꯏꯕꯦꯝꯃ. ꯑꯩ ꯑꯣꯏꯔꯗꯤ ꯉꯝꯃꯔꯣꯏ. ꯏꯆꯦ, ꯑꯩꯗꯤ ꯍꯅꯨꯕꯤꯗꯣ ꯏꯟꯁꯥꯡꯗꯣ ꯍꯨ ꯍꯥꯞꯂꯒ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯂꯁꯤꯔ ꯐꯥꯎ ꯈꯜꯂꯕꯅꯤ, ꯋꯥꯕ ꯍꯦꯟꯃꯜꯂꯛꯇꯅ. ꯈꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯀꯣꯛ ꯁꯤꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ." ꯑꯁꯨꯝꯅ ꯀꯦꯊꯕꯤꯒ ꯆꯥꯏꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯕꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝꯗꯨ ꯇꯨꯈꯥꯛ ꯆꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯆꯥꯛꯈꯨꯝ ꯑꯁꯤꯗꯤ ꯂꯨꯈꯥꯛ ꯆꯒꯨꯝꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦꯅ. ꯃꯧꯗꯨꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ?"
ꯑꯁꯤ ꯈꯟꯅ ꯊꯕꯥꯗꯨ ꯉꯝꯗ ꯉꯝꯗ ꯂꯨꯈꯥꯛ ꯆꯒꯨꯝꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯀꯣꯟ ꯑꯃꯥꯡꯕ ꯀꯣꯟꯗꯨ ꯃꯅꯤꯡꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯝꯃꯤ ꯃꯅꯤꯡ ꯑꯗꯨꯁꯨ ꯂꯨꯈꯥꯛꯇꯣ ꯍꯩꯗꯣꯛꯇꯨꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯀꯦꯊꯕꯤ ꯃꯥꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯁꯥꯎꯅ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ ꯃꯅꯤꯡꯁꯤꯗꯤ ꯂꯨꯈꯥꯛꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦꯅ ꯃꯧꯋꯥ ꯆꯥꯛꯈꯨꯝꯗꯨ ꯂꯨꯈꯥꯛꯅ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯀꯣꯟꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕ ꯃꯃꯧꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯝꯗ ꯆꯠꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯏꯃꯥꯒꯤ ꯀꯦꯊꯕꯤꯌꯥ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯏꯆꯥꯕꯨ ꯂꯩꯁꯥꯔꯤꯉꯩꯗ ꯁꯛ ꯐꯖꯕꯗ ꯀꯦꯊꯕꯤ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯣꯏꯅꯣ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯄꯨꯔꯥ ꯃꯤꯅꯥꯏꯗꯧꯅꯅꯤ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯌꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯈꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯣ ꯏꯆꯥꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯗꯕ꯭ꯔꯅꯦ ꯀꯥꯏꯗꯒꯤ ꯄꯥꯡꯗꯣꯏꯅꯣ ꯏꯃꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤꯗꯨꯅꯕꯨ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯕꯛ ꯍꯥꯞꯂꯤꯕꯅꯤ ꯑꯩꯗꯤ ꯁꯦꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯗꯦ ꯏꯃꯥ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯒ ꯋꯥꯈꯜ ꯑꯝꯇ ꯆꯥꯟꯅꯗꯦ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯃꯉꯣꯟꯗ ꯂꯩꯕ ꯋꯥꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯂꯧꯗꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯂꯥꯏꯔꯕ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯕ ꯅꯨꯄꯥꯗꯨꯗ ꯂꯩꯔꯒ ꯋꯥꯅꯤ ꯍꯥꯏꯈꯤꯗ꯭ꯔో ꯌꯦꯡꯉꯨ ꯊꯣꯏꯍꯦꯟꯕꯤꯗꯤ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯕꯗꯒꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣ ꯏꯃꯥ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛ ꯀꯣꯊꯣꯔꯛꯂꯅꯨ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯁꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯗꯕꯅꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯁꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯥꯁꯤ 이마냐 이사는 밤새번 간우도 레이루게 이마 이사 하우나 통드나 싸시 어이마 장어 이뭉다 피롤 흥독라가냐 머리 마빵 셈람 이마 간우 레이루게 아시아이도나 타바수 삿키람이 아숨나 누밋 카라니 하우크리 노무기 누밋니 깨타비도 자콤다 싹 통드나 레이람이 단자도다 파리수 사나루라가 짝람두나 자콤다 쌍락람이 이마 아이 짝람이 짝짝이 ꯀꯦꯊꯕꯤ ꯁꯥꯎꯅ ꯑꯩ ꯀꯥꯏꯗꯒꯤ ꯆꯥꯛꯅꯣ ꯈꯥꯕꯩꯁꯤꯡ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨ ꯃꯃꯧꯅ ꯉꯥꯡꯂꯤꯕꯗꯨ ꯊꯕꯥꯅ ꯇꯥꯔꯗꯨꯅ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯧꯋꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯆꯥꯗ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯍꯅꯨꯕꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯌꯥꯎꯖꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯊꯕꯥ ꯉꯁꯤꯗꯤ ꯁꯥꯎꯔꯛꯏ ꯃꯧꯋꯥ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯁꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯕ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯂꯩꯕꯁꯤꯗꯅꯦ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯃꯧ ꯀꯅꯥ ꯌꯥꯎꯏ ꯀꯔꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯇꯧꯕ ꯃꯧ ꯀꯅꯥ ꯌꯥꯎꯏ ꯀꯥꯏꯅ ꯍꯅꯨꯕꯤ ꯅꯪ ꯉꯁꯤ ꯅꯁꯝꯗ ꯐꯣꯏꯗꯠꯂꯨꯔꯣ ꯑꯩ ꯁꯤ ꯃꯤꯅꯤ ꯍꯦꯟꯖꯤꯟꯕ ꯌꯥꯕꯤ ꯀꯦꯊꯕꯤ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯊꯕꯛ ꯆꯠꯂꯨꯕ ꯏꯕꯣꯇꯣꯟ ꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯈꯣꯏ ꯅꯃꯥꯁꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ 이보던 마마다 옌두나 이마 까리 하이나리 까이슈 하이나데다 이수다 낭바두다 이마는 사이바니 낭부 ngasi디 타박 할락바 땡이다 이마 ngasi디 타박 로이신다 야다드나 로실람나바 아두다 khar 땡도크리 파레 이마수 ngahak hipluki게 아시아이두나 타바 자콤마두다기 토키람이 게타비 마푸로이바다 누바 셀 팡니 하이바도 팡아브라 누비 ngasi디 셀 팡악지 mapu lakdadan kariya sel phangakjeba ainadi hayeng sel pigena mingonagi phirol sochiluraga sel phangakje haisibu askaino siba nubi nangni kaidobagi sel lei leite su khangdana mingonagi phirol sotluriban pi nang siri tokpad ho nangnadi nongmata aigi phirol phajabamta thondi khrabra adudade aisu sotpataba aisu mi khwaidongna phirol phajaba setningi nubi nangi phirol mayam ama leibadai ꯈꯪꯗꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯈꯤꯅꯕ ꯇꯧ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯣ ꯑꯩ ꯏꯀꯥꯏꯀꯣ ꯅꯨꯄꯥ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗ ꯏꯀꯥꯏꯗꯦ ꯍꯩ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯁꯣꯠꯄꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩ ꯁꯣꯠꯆꯔꯛꯇꯦ
ꯅꯈꯣꯏꯒꯤꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯂꯟꯁꯣꯠꯄꯤ ꯑꯣꯏꯔꯦꯗꯅ ꯀꯔꯤꯅꯨꯡꯒꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯅꯉꯣꯟꯗ ꯂꯩꯖꯔꯨꯕꯅꯣꯗꯣ ꯌꯧꯔꯕꯅꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯅꯪꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯈꯟꯕ꯭ꯔꯥ ꯅꯨꯄꯤ ꯌꯥꯔꯦꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯌꯨꯝꯊꯪꯅꯕꯁꯤꯡ ꯇꯥꯔꯒ ꯑꯩ ꯀꯩꯁꯦ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯀꯧ ꯑꯩ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯩ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯇꯣꯟꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯅ ꯋꯥ ꯑꯝꯇꯪ ꯍꯥꯏꯔꯨꯕꯒ ꯊꯣꯛꯈ꯭ꯔꯗꯕꯅꯤ ꯑꯩꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯨꯕꯅꯣ ꯀꯦꯊꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯤꯗꯤꯕꯀꯣ ꯀꯦꯊꯕꯤ ꯃꯥꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯀꯦꯊꯕꯤꯅ ꯀꯩꯊꯦꯜꯗ ꯆꯠꯄꯗ ꯁꯥꯃꯨꯒ ꯊꯦꯡꯅꯔꯝꯃꯤ ꯁꯥꯃꯨ ꯀꯦꯊꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯀꯦꯊꯕꯤ ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯇꯥ ꯁꯥꯃꯨ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯃꯤꯅꯤ ꯑꯗꯣ ꯇꯥ ꯁꯥꯃꯨꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯩꯁꯦ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇ꯭ꯔꯤ ꯅꯪ ꯇꯥꯗꯁꯦ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯧꯔꯤ ꯁꯥꯃꯨ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯆꯥꯎ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯀꯦꯊꯕꯤꯗꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯩ ꯇꯥ ꯁꯥꯃꯨꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯗꯤ ꯃꯔꯤꯁꯤꯕꯨ ꯊꯧꯔꯤꯗꯨꯅ ꯆꯥꯎꯏ ꯃꯈꯨꯠꯀꯁꯦ ꯈꯨꯗꯣꯞ ꯉꯥꯛꯇ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯤꯗ ꯇꯥ ꯁꯥꯃꯨꯗ ꯂꯩꯖꯔꯝꯃꯕꯗꯤ ꯅꯨꯡꯉꯥꯏꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯠꯅꯤꯡꯕꯗ ꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯗꯧꯅꯦꯕ ꯁꯥꯃꯨ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤ ꯀꯩꯗꯧꯔꯦ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯥ ꯁꯥꯃꯨꯁꯦ ꯌꯥꯝ ꯍꯣꯡꯂꯝꯃꯦ ꯍꯣꯡꯂꯕꯅꯤ ꯑꯗꯨ ꯀꯦꯊꯕꯤ ꯅꯪꯁꯦ ꯊꯥꯏꯅꯒꯤ ꯐꯖꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯀꯥꯏꯗꯩꯅꯣꯗ ꯇꯥ ꯁꯥꯃꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯝꯗ ꯂꯩꯔꯨꯗꯅ ꯁꯛꯁꯨꯒꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨ ꯀꯦꯊꯕꯤ ꯑꯩꯅ ꯅꯪꯁꯦ ꯐꯖꯅꯗꯤ ꯇꯥꯟꯅꯈꯤꯕꯅꯤ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯕꯤꯔꯛꯇꯕꯅꯤ ꯑꯩ ꯎꯕꯗ ꯅꯪ ꯁꯥꯎꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯇꯥ ꯁꯥꯃꯨ ꯍꯧꯖꯤꯛꯇ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯇꯝꯁꯦ ꯍꯪꯒꯠꯄꯃꯨꯛ ꯌꯥꯔꯝꯂꯕꯗꯤ ꯇꯥ ꯁꯥꯃꯨꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯝꯒꯅꯤ ꯁꯥꯃꯨ ꯍꯔꯥꯎꯅ ꯀꯦꯊꯕꯤ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯇꯥ ꯁꯥꯃꯨ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯏꯆꯥ ꯂꯩꯔꯕꯤ ꯃꯧꯅꯤ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯥ ꯁꯥꯃꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯅꯆꯥ ꯂꯩꯔꯁꯨ ꯅꯨꯡꯁꯤꯅꯕ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯅꯆꯥ 10 ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯑꯁꯦꯡꯕꯒꯤ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯇꯥ ꯁꯥꯃꯨ ꯉꯝꯒꯅꯤ ꯀꯦꯊꯕꯤ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯦꯊꯕꯤꯒ ꯁꯥꯃꯨꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯦꯊꯕꯤ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯨ ꯍꯣꯡꯂꯛꯂꯝꯃꯤ ꯀꯦꯊꯕꯤ ꯃꯥꯅ ꯁꯥꯃꯨꯒ ꯀꯣꯏꯕ ꯆꯠꯄ ꯇꯧꯕꯗꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯎꯔꯝꯃꯤ ꯃꯤꯅꯁꯨ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ ꯁꯥꯃꯨꯒ ꯀꯦꯊꯕꯤꯒ ꯎꯅꯕ ꯈꯨꯗꯤꯡ ꯁꯅꯥ ꯄꯤꯕ ꯁꯦꯜ ꯄꯤꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯀꯦꯊꯕꯤ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯦꯊꯕꯤ ꯆꯥꯛꯀ ꯊꯣꯡꯗꯕꯤ ꯈꯨꯖꯤꯜ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯆꯥꯛ ꯊꯣꯡꯂꯨꯔꯗꯅ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯂꯔꯣꯏ ꯆꯥꯅꯤꯡꯕ ꯀꯅꯥꯅꯣ ꯊꯣꯡꯉꯨ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕ ꯌꯨꯝꯁꯦ ꯑꯉꯥꯡ ꯂꯩꯕ ꯌꯨꯝꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯅꯥꯕ ꯑꯃꯁꯨ ꯂꯩꯔꯤ ꯂꯩꯔ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯋꯥꯏꯌꯦ ꯅꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯗꯅ ꯊꯣꯡꯂꯒ ꯆꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤꯅꯣ ꯍꯣꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯀꯩꯝꯇ ꯈꯪꯉꯝꯃꯔꯣꯏ ꯈꯟꯕ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛ ꯅꯅꯥꯗ ꯌꯥꯜꯂꯤꯕ ꯂꯩ ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯅꯪꯅ ꯍꯟꯗꯛ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯁꯦꯠꯂꯤꯕꯁꯤꯅ ꯀꯔꯥꯏꯗꯒꯤꯅꯣ ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯑꯩꯒꯤ ꯉꯛ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯄꯥꯝꯒꯤ ꯏꯃꯥꯅ ꯁꯥꯕꯤꯔꯛꯄꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯣꯏ ꯏꯄꯥꯝꯒꯤ ꯏꯃꯥꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯅꯥ ꯃꯌꯥꯝꯁꯤ ꯁꯥꯔꯛꯏꯕ ꯀꯦꯊꯕꯤ ꯂꯠ ꯇꯧꯅ ꯑꯣ ꯁꯦꯜ ꯂꯩꯕꯒꯤ ꯁꯥꯔꯛꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯈꯣꯏꯒꯤ ꯅꯃꯥꯗꯧꯅ ꯂꯥꯏꯔꯕꯤ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯏꯕꯣꯇꯣꯟ ꯈꯔ ꯁꯥꯎꯅ ꯅꯪꯅ ꯇꯧꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯁꯅꯥꯁꯤꯡꯗꯣ ꯃꯄꯨꯗ ꯄꯤꯊꯣꯛꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯁꯦ ꯅꯆꯥ ꯂꯩꯔꯕꯤ ꯃꯧꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯄꯤꯊꯣꯛꯇꯣꯏꯕ ꯄꯤꯊꯣꯛꯑꯣꯏꯅ ꯅꯪꯅ ꯁꯅꯥꯁꯤꯡꯁꯦ ꯄꯤꯊꯣꯛꯈꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯁꯅꯥ ꯃꯇꯠ ꯑꯃꯠꯇ ꯁꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒꯁꯨ ꯁꯅꯥ ꯄꯤꯊꯣꯛꯈꯣ ꯀꯥꯏꯅ ꯏꯕꯣꯇꯣꯟ ꯁꯥꯎꯅ ꯅꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯅꯥꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗꯨ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨꯗ ꯀꯦꯊꯕꯤꯗꯨ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯀꯦꯊꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯈꯨꯄꯥꯛꯅ ꯊꯥꯕ ꯈꯛ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯨꯠ ꯁꯤꯄꯦꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟꯅ ꯀꯦꯊꯕꯤꯕꯨ ꯐꯨꯔꯝꯃꯤ ꯊꯕꯥꯁꯨ ꯈꯠꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯣꯇꯣꯟ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧ ꯐꯨꯔꯤꯕꯗꯤ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ
khana zaina tawbasi pamde haiba nangsu khangliba natro kethabi sauna aphabi saduna wangang lani asi pumnamakse hanubi nangna nasanu padi insinbadagi nasanu pasina phuba natro ya phatabi hanubi ni nangna khara tunu sikro adoirabadi wai ama sangadabani iboton sauna kethabi gi mamai duda kupak namuk tharami nangna gi mada adum nek daiba yaba ai mai sida hanjin kupak na thabadagi hendoraktana ai phuraba khang hausimak ipamda jakige nakhoi yum sida ikup amda lairoi ai gi su sagai dai mayam ama lai ai bu ibungi wakana lekte haiduna usichibani thaba mamauda yengduna mawa adumna tawba yad laiminarabadi nong phadoksu khanaba haibasi masana tabani nangna napamda satpa haibado migi mamangda phajati napamda satkiba yaroi ko ibotona ima chatninga sasakisan kamlun mau moiraga mau magi lichat chatabi ma dawna tawbi mau kana yawi chatkini na nakhoi gi yum se gai basida yam laijaning ma manbro lairoi asi haiduna kethabi du satkirami thabana imagi boton mau si khamoni nangba mau si satkreni nangba ima ai khamai iboton do imungde sangkirami kethabi masu mapam dhalaklammi kundare masabu ubada imagi kethabiya kaidawrya isani isau sauna laklibadubo ima ai phurakliban nachagi mai asidasu khupangna hanjin tharaliban ima ai sida lairage haiduna laklabani makhoi gi yum aduda ai yum khana chatlar kundare sauna kariya moini sabu phui haiba khupakna su hanjin thai haiba laira sudatnaba mana aigi isada khupakna thaba yabra kanidana kawba lakhisan isa siri yum sida aina laitho hauzik su matam lairi nupa phaba nangna haibada yagadaba sel paiba nupa ma khalaga layu isa siri hoima adoima aise ta samuga koinare samu haidi nahanuai nangonda yamna tanaramba chirai tangba sel yamna paibadu natro mani ma sel yam paibaduni hauzik ne hena sel pai magi mangak samda siri belika to thauri dong saw mari do aina siri sai mayam sisu mana sabiri bangaktani kundare nok phet tawduna aduni dana isa sidia pangba yade singadaban hauzik ki matamda pangbasi karisu kanadraban isa gi nungaina ba khanaraba matamni hoima adoima nga thonglaga sasi ai chaka sarakchi hoi sasi asumna numit asidagi kethabi mapamda halaktuna leirami manemna kawba laklabasu kundareina thina nganglaga chatlankhirami haujikti kethabi leisabi saduna leirami satho khutokpada phi amatasu ilamde ngasisu kethabi phajana kethaduna phi indabi samuga unaba laklami kethabi na satkibadu uraga maukhra asumna hainarami magi kethabi haisina tawribasibu kari masa lairaba mana hujikpu leisabiga saradana hoine phisu indine tawrise yengune sibo mau amana mama duna popu masana bu kaya mathong sanige mama dusu helagi nate aphaubi tawngambini mani masanu pi asisu mama lauri oiramni mau mana masida leisabi saraga nupaga koidana masat asina tanthorok oiramgani asumna mausingdu wari sanarami kethabiga samugasu wari sanarami kethabina samuda ta samo aikoini ngasi selasi samudi kethabigi waduda harauna hoi selasi aidi nangse inakta lengdana thamninglabani hayewai nanakta leiraga aibudi thina tawroi ko ta samo karigi thina tawduino yam luna tawduini nangna haibasu aina loi yaduini numit asimaktada samuga kethabiga selami somda samugi nupi leirangsu mapuroibana thenglabadu phauba halaktabaduda pakatjarami samugi mama sakisu mapana thoklai mawa asaubadubu hausik phauba halaktribrane halaktrigi ma kaidawrabanu khangdi ngasidi moita saudo yam thengi madi asuk thenglaba phau karaida leiriba jano khangdi ma adomna mani mamau ngangnari ngai tanjaduda samugi matau thombadu laklamni thombasu masadu ipa pakhatpadongna tawi sakhi thombada yengduna haiba thomba nang laglibra nataudi leitenia kaidawrabanu khangdi ngasidi yam thengi idumja idawgi paw matamgi haiduna helakun adubu paw si ai kamaina tamduino khangdre tawisi sakhi khangning kari pawna thomba nataw samubu kari tawbu yawgi idumja da hai
ꯊꯣꯝꯕ ꯂꯠꯂꯠ ꯇꯧꯅ ꯏꯗꯣꯝꯆꯥ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯁꯥꯈꯤ ꯉꯛꯅ ꯀꯔꯤꯅꯣ ꯅꯇꯥꯎꯕꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯕ ꯊꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯁꯦꯡꯂꯕ꯭ꯔꯥ ꯁꯦꯡꯉꯤ ꯏꯗꯣꯝꯆꯥ ꯂꯩꯔꯥꯡ ꯀꯞꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯃꯣꯏ ꯇꯥꯆꯧꯕꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤ ꯁꯥꯎꯅ ꯊꯣꯝꯕ ꯃꯍꯥ ꯁꯟꯗꯥꯟ ꯁꯤꯒꯩꯖꯟꯗꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯏꯗꯣꯝꯆꯥ ꯃꯣꯏꯒꯤ ꯂꯩꯐꯝꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯍꯥꯏꯔꯝꯕꯅꯤ ꯅꯨꯄꯤꯗꯣ ꯃꯧꯅꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯆꯥ ꯂꯩꯔꯕꯤ ꯃꯧꯅꯤ ꯍꯥꯏꯕ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯗꯨꯅꯗꯤ ꯈꯪꯉꯤꯗꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯗ ꯄꯨꯁꯤꯜꯂꯛꯁꯅꯨ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯦ ꯍꯦ ꯁꯥꯈꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯂꯩꯔꯥꯡ ꯃꯥꯗꯤ ꯊꯨꯠ ꯊꯨꯠ ꯀꯞꯂꯤ ꯁꯥꯈꯤ ꯃꯧꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯧ ꯀꯞꯀꯅꯨ ꯀꯅꯥꯅꯁꯨ ꯏꯃꯧꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯗꯤ ꯑꯩꯒꯤ ꯏꯃꯧ ꯂꯩꯔꯥꯡꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯥꯃꯨꯅ ꯀꯦꯊꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤ ꯃꯥꯁꯨ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯃꯨ ꯃꯃꯥꯅ ꯂꯤꯆꯩ ꯑꯃ パイꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯃꯨꯗꯨ ꯀꯤꯔꯝꯃꯤ ꯆꯪꯁꯤꯟꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯇꯥ ꯁꯥꯃꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ ꯆꯪꯉꯁꯤ ꯂꯥꯛ ꯑꯁꯨꯝꯅ ꯀꯦꯊꯕꯤꯒ ꯁꯥꯃꯨꯒꯗꯨ ꯆꯪꯂꯛꯏ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯁꯥꯃꯨ ꯀꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ ꯀꯔꯤꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯌꯥꯡꯗꯨꯗ ꯂꯤꯆꯩꯗꯨꯅ ꯁꯥꯟꯊꯔꯝꯃꯤ ꯁꯥꯃꯨ ꯅꯥꯕꯅ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯏ ꯀꯦꯊꯕꯤ ꯁꯥꯃꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯥ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯏꯃꯥ ꯅꯃꯧ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯁꯥꯈꯤꯗ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯍꯩ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯪꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯏꯃꯧ ꯂꯩꯔꯥꯡ ꯂꯩ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯁꯨ ꯊꯣꯛꯂꯛꯏ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯅ ꯌꯦꯡꯗꯨꯅ ꯃꯣꯏ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯃꯣꯏ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯤꯕꯅꯣ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤꯒꯤ ꯈꯖꯤꯛꯇ ꯈꯟꯕꯗ ꯌꯥꯕꯅꯤ ꯁꯥꯃꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯥꯈꯤ ꯁꯥꯎꯅ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯆꯠꯍꯟꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯥꯃꯨ ꯃꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤ ꯅꯪꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯇꯥ ꯁꯥꯃꯨ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗꯣꯏꯅꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ ꯁꯥꯈꯤꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯣꯏꯔꯝꯂꯣꯏ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯄꯥꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯀꯦꯊꯕꯤꯗ ꯄꯤ ꯁꯤꯅ ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠ ꯀꯦꯊꯕꯤ ꯃꯥꯁꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗꯒꯤ ꯃꯃꯤꯠ ꯊꯛꯀꯠꯈꯤꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯎꯔꯦꯗꯅ ꯁꯦꯟꯖꯥꯝ ꯑꯃ ꯄꯤꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯣ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯨꯝ ꯊꯨꯒꯥꯏꯒꯗꯕ ꯅꯨꯄꯤꯅꯤ ꯏꯃꯧ ꯂꯩꯔꯥꯡꯗꯒꯤ ꯍꯦꯟꯕ ꯂꯩꯔꯣꯏ ꯁꯥꯃꯨꯁꯨ ꯃꯔꯥꯜ ꯈꯪꯖꯔꯛꯏ ꯀꯦꯊꯕꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯉꯛꯅ ꯏꯃꯥꯒꯤ ꯀꯦꯊꯕꯤꯌꯥ ꯀꯩꯅꯣ ꯏꯁꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯆꯦꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯦꯊꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯁꯥꯈꯤꯅ ꯄꯤꯔꯛꯄ ꯁꯦꯟꯌꯥꯝ ꯑꯗꯨꯁꯨ ꯎꯠꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯃꯥꯁꯨ ꯁꯦꯟ ꯃꯌꯥꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯃꯤꯠ ꯊꯛꯀꯠꯂꯝꯃꯤ ꯀꯨꯟꯗꯥꯔꯩ ꯍꯔꯥꯎꯅ ꯁꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯏꯃꯥꯒꯤ ꯀꯦꯊꯕꯤꯌꯥ ꯁꯥꯃꯨꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏꯔꯣ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯁꯅꯥ ꯁꯥꯅꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯀꯦꯊꯕꯤ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯁꯅꯥ ꯁꯥꯔꯝꯃꯤ ꯀꯦꯊꯕꯤ ꯈꯥꯕ ꯀꯧꯕ ꯁꯦꯜ ꯄꯥꯏꯕ ꯄꯥꯈꯪ ꯑꯃꯒꯁꯨ ꯈꯪꯅꯔꯝꯃꯤ ꯈꯪꯅꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯦꯊꯕꯤꯗꯨ ꯈꯥꯕꯗ ꯆꯦꯜꯂꯝꯃꯤ ꯈꯥꯕꯅꯗꯤ ꯀꯦꯊꯕꯤꯁꯤ ꯂꯩꯁꯥꯕꯤꯅꯤ ꯈꯟꯅ ꯆꯦꯟꯕꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯀꯦꯊꯕꯤ ꯑꯁꯤ ꯃꯧꯅꯤ ꯈꯪꯂꯛꯄꯗꯒꯤ ꯁꯦꯜ ꯄꯤꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯥ 4-5 ꯁꯨꯔꯦ ꯀꯦꯊꯕꯤꯅ ꯆꯦꯟꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕꯁꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯁꯅꯥꯅ ꯌꯣꯝꯂꯤ ꯆꯥꯅꯤꯡꯕꯗ ꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ
ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯄ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯦꯊꯕꯤ ꯆꯥꯎꯇꯣꯟ ꯀꯧꯕ ꯃꯁꯨ ꯂꯩꯔꯕ ꯑꯃꯒ ꯀꯣꯏꯅꯔꯝꯃꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ꯫ ꯆꯥꯎꯇꯣꯟꯅ ꯀꯦꯊꯕꯤꯒꯤ ꯁꯅꯥꯒ ꯌꯥꯝꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯀꯦꯊꯕꯤꯒ ꯆꯥꯎꯇꯣꯟꯒꯗꯣ ꯑꯆꯤꯛꯄꯗ ꯎꯅꯗꯨꯅ ꯐꯝꯂꯤ꯫ ꯀꯦꯊꯕꯤ, ꯅꯪ ꯁꯤꯕꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯁꯒꯔ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ꯫ ꯀꯦꯊꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯁꯦꯡꯕꯔꯣ ꯈꯨꯔꯥ? ꯀꯦꯊꯕꯤ, ꯅꯪꯕꯨ ꯈꯨꯔꯥꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ, ꯇꯥꯗ ꯑꯣꯏꯅ ꯀꯧꯔꯛ꯫ ꯈꯨꯔꯥ ꯀꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯇꯥꯗ ꯑꯣꯏꯅ ꯀꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯀꯦꯊꯕꯤ, ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯌꯥꯏ? ꯑꯩꯗꯤ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯒ ꯇꯥꯗꯒꯤ ꯅꯨꯄꯤ ꯏꯆꯥ ꯏꯃꯧꯅꯩꯕꯨ ꯐꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯐꯨꯔꯣꯏ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯇꯥꯗꯁꯤ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯏꯀꯣ? ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯀꯦꯊꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯀꯦꯊꯕꯤꯁꯨ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯗꯨꯅ ꯆꯥꯎꯇꯣꯟꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯀꯦꯊꯕꯤꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯕ ꯃꯈꯩ ꯃꯈꯣꯡꯗꯨ ꯁꯦꯛ ꯁꯦꯛꯇꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯡꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯌꯥꯝ ꯋꯥꯅ꯫ ꯏꯃꯥ, ꯏꯃꯥ! ꯀꯨꯟꯗꯥꯔꯩꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯨꯟꯗꯥꯔꯩ ꯄꯥꯈꯠꯅ, ꯏꯃꯥꯒꯤ ꯀꯦꯊꯕꯤ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ? ꯏꯃꯥ, ꯅꯆꯥ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯒꯦ꯫ ꯀꯦꯊꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯨꯟꯗꯥꯔꯩ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯀꯦꯊꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯏꯃꯥ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅ ꯑꯍꯦꯟꯕ ꯊꯤꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯔꯥ ꯆꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯅ ꯐꯨꯔꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯑꯁꯤ ꯃꯃꯥ ꯑꯃꯅꯤꯀꯣ꯫ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯃꯃꯥ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ? ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ, ꯁꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯀꯞꯂꯝꯃꯤ꯫ ꯀꯨꯟꯗꯥꯔꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯏꯃꯥꯒꯤ ꯀꯦꯊꯕꯤ, ꯄꯨꯝꯅꯃꯛꯁꯤ ꯏꯃꯥꯅ ꯂꯥꯟꯕꯅꯤ꯫ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯗꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯊꯧꯖꯤꯜꯂꯨꯕ ꯏꯃꯥꯅ ꯂꯥꯟꯕꯅꯤ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯍꯦꯟꯅ ꯐꯥꯎꯔꯛꯏ꯫ ꯃꯆꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯇꯣꯟꯒ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯒ ꯏꯕꯣꯇꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯅꯨꯒ ꯃꯈꯣꯏ ꯍꯨꯝ ꯊꯣꯛꯂꯛꯄꯗꯨ ꯀꯦꯊꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯤ ꯊꯣꯏꯅꯨ ꯏꯕꯣꯇꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕ꯫ ꯀꯦꯊꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯉꯁꯤꯗꯤ ꯄꯥꯞ ꯆꯦꯜꯂꯕꯤ ꯏꯃꯥꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯎꯖꯕ ꯐꯪꯂꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯏꯊꯥꯗ ꯆꯦꯠꯅ ꯀꯣꯟꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯜ ꯂꯩꯔꯨꯕꯅ ꯏꯆꯥꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯏ ꯃꯄꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯀꯦꯊꯕꯤ ꯀꯞꯇꯨꯅ ꯌꯦꯡꯖꯍꯧꯏ꯫ ꯄꯥꯔꯤꯁꯨ ꯊꯣꯏꯅꯨꯒ ꯀꯦꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯗ ꯄꯥꯎ ꯅꯨꯄꯤ ꯀꯦꯊꯕꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫